खुरमजरी मियंग ताबिरिबा पुनमकपु तराम नोक्सरी अहानबदा मरुइबा पाउ मणिपुर हौजिक थोकिबा इशू कयागी मतंगदा ऑल पॉलिटिकल पार्टी की मिफम चीफ मिनिस्टर सेक्रेटरीट पांगथोक्तुना खन्नरी हौजिक मपुंगोइबा पाउ हौजिक मणिपुर थोकिबा तोंगान तोंगानबा इशू सिंग दि मणिपुर पीपल बिल लिसिंग अनि तारानिपाल सिटीजनशिप अमेंडमेंट बिल लिसिंग अनि तारातरुक बॉर्डर पिलर नंबर 38 की वाथोक मणिपुर यूनिवर्सिटी के बीसी एपी पांडे सिंदोकदबनि हाइना चंगसिलिबा खोंजंग फ्रेमवर्क एग्रीमेंट की अहानबगी वारोल फोंदोरकपदगी लाक्लिबा वाथोक यावना तोंगान तोंगानबा इशू कयागी मतंगदा ऑल पॉलिटिकल पार्टी की मिफम ngasi ayuk pung 10 dagi hauduna चीफ मिनिस्टर सेक्रेटरीट पांगथोकले हौजिक फाबगी ओइना आईएसटीवी न्यूज न फंगबा पाउदा ऑल पॉलिटिकल पार्टी की मिफम असिदा कांग्रेस पार्टी की मिहुति लाक्ट्री हाइरे मिट उद्रबा ममा मपाना मचानुपीगिदमक चानब थबक नत्रगा लोन अमदि पिहनिंगी मरि लेनबसिंगना कदाई फावबा मियंग चंगलकदगे हाइबदुदि तंबा ngamdri हिरम सिदा रिपोर्ट अमा सही कुंथ्रा मंगा खक्तंगाई रिबा इम्फाल वेस्ट की उरिपोक सोरबोन थिंगेल काब्रबम लेकाई द पोखिबा पेबम गोविंद चान अंगांग ओइनिंगै सही मंगा सुरकु मतमदा लेजाव थोक्तुना नाबदगी मित्तांग बाहाइबदु ओइखी संसार की फजबा क्या उरुमलगा उखिदबगी अवाबा मैचाक क्या गलोइनना हनब लेतना होनदुना इंकुमजा सिंगमा चमापन मौद्रामापन दा मैट्रिक पास तोबंगमखी मसिगी मतुंग तारकपदा दिल्ली की ब्लाइंड रिलीफ एसोसिएशन की आईटीआई द तमखी मखाताना देहरादून द लेबा नेशनल फेडरेशन ऑफ ब्लाइंड की तुंगान ट्रेनिंग क्या फंकी ngasi mahakna training kya fangliba si ideal blind school da lairi taminner khibi mit udrabi kasardagi sorai sam santiga punsilepun semlama matungda maki loina bina angama mateng puthoktuna ngamkhibani mari leinaba department kya gi thongjin thillurabasu kanaba fangdri sarkar gi thaba inghang gi haruragadi akhoi juji lairiba MSPDCL gi multitasking staff ko bi kheba masoi apply tawjiki मधु जो बहुत करीम वो हाइबी के इंटरव्यू तो गिरे अदु मैं मनुंग द खरा लोन लोशन गिरेना मैं ताई आदि हो जे एजुकेशन डिपार्टमेंट की मल्टीटास्किंग की अमा इन अदु जो इंटरव्यू लोय गरगा हो रिजल्ट आउट तो देना ले तो बा नॉर्मल पर्सन सिंग दे रिजल्ट आउट तोरगा सर्विस अब जॉइन दो गरे ओजा कौनी न मोय टी थाब अदु पास तोरगदी ओइनी हाइरे अदु मुक्ति टी दुदी थाजरु रे खोइना साइड तौबनिना अदुना मु ओइबा याद्रे न हाइरे हुजिकती बीए तौदबा याद्रे अदेगी अखोई की हुजिकी फिबम सिददी अदुगुम मयाम दो ngamdrabnina adum to e ubagi sakti amata leitraba gobind chan amadi santi gi sahi ama makha hekta ngairibi makhoi ainigi machanupi lanchen bibu chaungna ba amadi miyam oina ba horabada miyam gi minok maisa langli adumakpu handak manipur sarkarna paikhalakpa maroina sotharaba singi tengbang dagi था की ओइना सुपनगी लुपा लिसिंग अमगा चमंगा दी फंगबा होरे सर थबै ngang je khoi calendar के योन मतमना calendar योन बचपा गवर्नमेंट की लिसिंग मचुंगा खरा फंगबजिगा चीफ मिनिस्टर की सोथर बसिंग तेंबांगना पेंशन में पिबिरिसिना अदुगा आइगी टेक समाना के लीवा की पोत मोरा के साबो खपा जिबिटोरी के पोचे लोन बिना टेक तोरा दम लाइरिसा मखोई एनिगी अपामबदी लाइबक तम नमदुना मित उद्रबा मिमान बगमद्रबा ngak to ojerabsu hakchang gi asoiba amata leitana pokchiribi macanapi lanchen bi ki damak khanbiraga ohiga chanaba sarkar gi thabak macha ama natraga loan oina tengbang khara pibiduna hingbagi mahawodu khangan biu haibasini ata sing haigadi aigi imung manungi film sida government ai loan ni khangde natraga service ni khangde ama khatang pibiragadi aigi punchi je kitang tangdu letan hingbada kitang mateng oirana sumaina tawduna wana lenbiri haibasing tang khangbidana akogi damakta khasitang mateng pangbirakpa थबक अमतंग पिबिरदी अखोय याम नुंगाइने न खले नत्रगदी अखोय हजिक लेरिबा फिबम दि दैसा सिदि सेम ngangoni ai थवाइ से याम वाजरे गोविंद चान अमदि शांति की हजिक लेरिबा फिबम मसिनी आइगी नाकंद लेरिबा सि मखोय अनिमक उबगी शक्ति वाटपा लोइना पिकलिबा मचा असिबु चाउना होनबदा ngasi फावदा अवाबा क्या लांथेंगरगा लाक्ली फिबम मसिदा मणिपुर सरकारना मरिलेनबा अथॉरिटी ना अदुग मरिलेनबा डिपार्टमेंट ना मबानिना पामने पाम सिंग अमा खतंग ओइरबसु बिबिरगदी ngasi की सोसाइटी असिदा ngasi की लमदम मसिदा से असिदा अचौबा अवन ममा पुरकपा ngangodoribani कैमरा पर्सन तोमगलोना जितनेगोंबा ISTV न्यूज ओरिवॉक सोरबन ठिंगेन काबुबम लेकाई
Manipur State Legal Services Authority Manipurna sponsor tawduna Bisnupur District Legal Services Authority na sinduna district asigi oina konithoi suba legal aid clinic ama Moirang Kendra ki manung sanba thamna pokpi mamang lekai da leiba New Life Foundation Training Center da District and Session Judge ngainei kim kipgen na hangdokpaga loinana legal awareness program ama pangthokre Awareness program aduda District Legal Services Authority Bisnupur ge Secretary Monalisa Maibam Jila Parishad Member Kanan Bala Susaru Yaki Tharunga mari lenana District and Session Judge ngainei kim kipgen na asigumba legal clinic ama hangdokpa asina lamdam asida leiriba miyamda ain gi maramda kanaba kaya piragani mafam asida leiriba PLB singnasu miyamgi khalaga thabak ningthina tawbiyu clinic asi darkar gi matung ina makhatana hangdoknaba thabak thorum kaya paikhatli haiki Singsi portal lagpasi matam bange paisa change adugidama clinic level sida phamminaraga loithokpa yamsi mayam ginama win-win situation ni aphabni adugidama ikoina asi so public to encourage tongninge asi clinic tagi leikai gi singda mateng bang lobiyo aduga leikai gi chawkhat hingai leikai gi phaningai onkri hai na thasai Jiribam District Police ki headquarter ama Jiribam gi Babuparada hangdokre thoromaduga loinana miyam ga loina interaction program ama Jiribam gi SP Mubina maru ibamyoi oiduna pangthukki mifamadu da Jiribam gi additional SP Babulal SDPO Sana Tomba OC Banka Bihari yauna atai makok thongba official sing amadi lamdam adom gi miyoi kayana saruk yakhi Tharomga mari lenana Jiribam gi SP Mubina Assam da NRC gi oribi matam lepkhibana Jiribam yauna Assam gi yumthangnariba mafam singda oirakpa yaba fibam gi matangda khangan ke Imphal Jiri lambida gari gi miyoi sing amasung miyamna mayoknariba khudongchadaba sing matau karamna kokhangadage haibedusu khananai nakhi Thasigi tangtara Nepal da cabinet mifam amana 7 Central Pay 2020 ki April amadagi P number warep laukiba adubo ngasi ayuk JSC of M2 and MGO gi Executive Council amadi Consultative Council anina yauna phangkiba mifam amana yaningdaba phongdokre hiramasiga mari lenena ngasi Imphal West ki mafam amada paumisinga unabada JSC M2 MGO gi President Laitonjam Bikenna makhatana Cabinet mifam na laukiba warep adu condemn tawbaga loinana Chief Minister da aiba zerol piduna khangalagani amadi haukiba March nipan da Bharat ki Prime Minister da thakiba memorandum adugi response amatan laktaba adugi matangda makhatana aiba zerol amasu among pisilagani Manipur Liquor Prohibition Act sanahanduna madudagi lakpa income aduna 7 pay P nabagi wafam phongdorakpa laibak thibani 4, 5, 6 pay P kiba matamda Manipur Liquor Prohibition Act asilai kibanate 7 Central Pay asidi 14 Finance Commission dagi pitharakhiba crore lising kuntramanga aduda pay revision gi saruka moina yaurakhraba paisani JSC na sangsilliba khongjangbu miyamda lanna uhanaba hotnaba thawong yaningde lisingani tara taruki January dagi satnaba hokraba 7 Central Pay asibu state asida lising ani kungi April dagi satnagani habasi lenga ke employee singi chahi mariga tha marigi kanaba phangadaba sing adu namsinduna thambiga dauri BJP na election mamangda wasakki basing adu thabakta onthok piyu JSC na taliba dimana si miyamda hakthengna amadi na koinana kanagaba phangadawribra Taliba demand sing pangdriba fawba makhatana JSC na khongjang jangsinkhigani masida lebak miyam na mateng pangbiyo government na M2 MGO gi losing basing mathakta thamliba thing basing lokthoklabadi matam supadawari sananaba sem saduna lei haina su phongdorakhi MCD Council M2 MGO gi core committee members sing amasung akhoi leiriba executive council amasung consultative committee gi mathakta leiriba athing bo mayam se kaigumba immediately kay malakho piragadi akoy adugi he pungthum matoda akoy na wari sabagi khudong sabadu machu akoy lawna bitam ta sem sal lai ada government na kayumba akoy gi laiba akoy gi demand akoy gi laiba nasagi wakat akoy gi laiba singje moina pukshin chengna lotion ningagadi akoy na huji thamjari bo point sing asi moina thaboi na unthobi bidamda akoy harawna akoy yajani Marakthana tin break amatang lawjari Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba? Please ay chat lagi ba?
target ke season oi krabadi adudi ma amu hana una phangaro asum tawna mango season chat krabada adum haina winkies mango sushuru adum phanglaro khangi dana Saraswati Coaching Institute Singmirong Khonangkarak Info. Admission open. Class 11 Science Foundation course. Starting of class 16 July. Medical regular course NEET UG 2019. Starting of class 25th July. Special futures. Supply of the study material from Delhi. Weekly test strictly in the NEET pattern. Free studentship secure mark for 80% and above. Hurry, limited seat only. We nourish your futures. I think we should run. At once. Winky's Swiss roll. turabo pulsibu winkies am tadi piudana Baba, quick zone gidi tatatis college di. Mamal suma phang puding cham mane yo suma ngaroi pista salabni na. Adu suma takta superlink footing gi offer me amum piri sidi. Tas electric run motion bagum na yo tisin bayar. Dudi sanagi mohut yang na sinbaya. I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Winky's Swiss roll. turabo pulsibu winkies am tadi piudana Booking open for office spaces and retail. The key features are retail shop and cafes, exclusive space for offices and the 5th floor, power backup, modern security system, adequate firefighting system, automatic lift, ladies and gents washroom. For further details, please contact the Swan Tower, MT Avenue, Imphal. Contact number 70852-75110. Email us at swantowerarcade@gmail.com. nati chat lage ba please I chat lage ba election gi matam lo krabadi adu tuma amu una phangaro asum tawna mango season chat krabada adum haina winkies mango swiss roll adum phanglaro khangi dana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu A magic mix of chocolate and vanilla marble cakes from Winkies, the cake specialist. Prekitungda taramna oksari makataba pauda Lions Club of Nambol Lions Club International District 322 dige third charter night celebration cum induction and installation of board of directors 2018-19 gi thoram Nambol Foijingda laiba public theater hall pangthokre thormaduda Wetland Authority Manipur ge technical committee gi chairman Dr. KS Samungau Lion Dr. P Rasmani yauna Lions Club ki thaupuba kayana saruk yakhi Dr. KS Samungona Lions Club na India da nongsa hariba samakalasi nongmanomagai muslak liba si kanana bahot nabada thaudang lohaningi haiki. Second, Lions Club International asina miyobigi sabada makal makal miyobigi sabada dogire bathabak mayam asiga loinana malemdagi kubun mukhi gadaruba nongsa hariba sa hariba sasidagi sumudung lawarga Lions Club semiba asigumba sase masibu ngapi sendinaba masibu kanbinaba masigi dabakta jaipat thorang kaya paketba matamdasu agogi Lions Club International asina amamba thodang lobiu Manipur Small Farmers Agri Business Consortium Imphal na Iramdam United Food Producer Company Limited kaksinga khusan naduna Sustainable Agri Business Development haiba pandamda nongmagi oibalami singi mobilization program ama More Trade Center ge convention hall pangthokre thormaduda Manipur Small Farmers Agri Business Consortium Imphal gi project coordinator MS Khaidem Iramdam United Food Producers Company Limited kaksingi chairman Y Rajendra Moregi SDO Hasnam Romeo na maro ibemyoy sing oina saruk yakhi Project Coordinator MS Khaidem na lamdam asigi pothok sing Farmers Producer Company da yonba matamda laumi isa gi sendong phangaugani company na processing tawduna brand name amagi makhada pothok adu yonbagi sendong phangani sendong ani thokna tanaba phangnaba laumi singna Farmer Producer Company gi member oiba mathau tai haiki
Tengnopol District ki Nupanupi Chamarom na saruk yakiba thormaduda Iramdam United Food Producers Company Limited Kaksingi Managing Director Hemantana Laumi Singna Masana Puthoksa ba Pothoki Mamal Masana Lepsa Bangamde Farmer Producer Company na Laumi Singi Pibam Pagana ba Hotnamina ba Mathau Tai Haiki Thoramadugi technical session da KBK Thobal gi scientist Jasmara ni sarang themna sendong leina ok loiba habeiram da wangangki Integrated Beekeeping Development Center Directorate of Extension Education Central Agricultural University na sinduna thasigi tang tara taruktugi hoduna numit tare ni subna scientific oiba mawongda khoyok pagi satharakpa training program ngasi Chandel district ki Jafauda laiba indoor stadium da loisan khre loisan bigi thoramda Chandel Christian Village ki chief JS Laxman Anal Haumi Resource Gill Manipur ki Vice President S. Robin Amade Central Agricultural University ki Principal Investigator KS Ibohalna Moroiba Mioy Sing Oina Saruk Yaki Training Aduda Saruk Yakiba Mioy Kunmanga da Certificate and Tokre Saruk Yakiba Training Singna Matam gi Oiba Kana Rabat Training Makatana Pibiu Haiba Wafam Sing Pongdok na ki aduga tambiriba oja mayam dasu akoina thagat yam phongdok chaningi we will go ahead aduga farmers ki productivity se hen wangkhatna ba growth hen gatna ba akhoi tawguni aina akhoi asa tawjai People Upliftment Organization na sinduna Imphal East ki manung sanba Lamboy Khul Irai Malaybongda Kangkhal kaya kang hidak lupagi thoram pangthokre kangdagi sandok pa laina kaya ngakthokna ba pangthokiba thoram aduda asa worker kaya su saruk yaki Lisingani tara pangthokiba tama thoisuba Manipur Vidhan Sabha Mekhalda Security Personnel singi season nakiba gari singi awai mal pithok piyo haina Senapati District Transport Cooperative Society Limited na marilay na basingi pungning singsilakle Hauzik ore bedaman pa pau amuk Manipur da hauzik thok liba isu kaya gi matangda all political party ki mifom chief minister secretary ta pangthok tuna khanare Hauzik yo na di matang sa dalo sinjari miyang tabiri pa pom na magpo amukha na kurumjari